Sanctuary nainabagi thoramda mayambu taramna oksari ngasi nainagadruba topic ti Christ our heavenly high priest Kristana Eikhoigi sargagi oiba Purohit Makok hairiba topic asigi maramda Eikhoina nainagani masi yamna maru oi sinapsing ahanbada Eikhoi ishorda sangjase sarga malam taibung pan punambu sembiba ingam ngamba ipa isho nakwahinga leitana thagasari ngasigi yai pharapa pungpum asida Prabhu Yishu Kristana Eikhoigi Purohit Makok oidana nahaki nanakta leidana Eikhoigi dama haijabibagi thabak tawri haiba asigi maramda koina Bible dagi khara nainaga tawri tolabana naina ngangba khudima nahaki aningbagi matungna ngangba ohenbiu tariba isinaw khudingdasu mapan haidaba bol pinabiu Prabhu Yishu Kristagi mingda koramjari Amen. Ahanbada Eikhoi Hebrew 1:4 asida hai wasina habigi matung ina Prabhu Yishu Krista je sargadut singdagi yamna hena semkhre hai karamna sembro have the as mahana he had by inheritance obtained a more excellent name than they makoidigi mahana magi sakthung matung ina khwadi hena phaba yamna pharaba adugma ming ama phangki hai karamna Prabhu Yishu Krista na sargadut singdagi hena phaba mingnen phangbano haibagi maram ase Prabhu na thaing panda laktuna Eikhoigi damuk thawai thabiba Eikhoigi damuk usin oibiba Eikhoi taibung myoibabu kanbiningai gi damuk tawbikiba mahana katokiba mayam ado maduna maram oiduna mahakpu oiribani maramde sargadut amatana taibung myoiba Eikhoigi damuk thawai thaba leite moina thawai tharaga khoibu kanbiba ngamde sumna tangi ishor oiba ishorgi masan pa oiba mahana mahaki sargagi nungaiba phambal mahagi mingchat uren punamak ato mahana katholamlaga nungaiba kutama ato thadolaga taibung pan asida Eikhoi myoibigi hakchang mitam lawduna asukamatik chon karba hakchang da Eikhoina thengnariba awana khudimokse mahana haktengna thengnakiba adukidam aroibada cross sibiba adugi mapana hairiba asukimatik maman yamlaba asukimatik pharaba ming ase mangonda pibibani John 1:29 gi matung nasu maha hai Eikhoi taibang pan punamaki pap pukiba ishorgi yaw masa ado Prabhu Yishu Kristana oikheba aduna Prabhu Yishu Kristana Eikhoigi papki usinoiba yaw aduni Eikhoigi namuk thawai thabikiba aduni punamak Prabhuna punama asigi mapanani aduga ngasigi topic Kristana Eikhoigi Purohit Makokni haibase atopa denomination amatana takpidaba Bible dadi yawba Hebrew hairiba lairising asida mayek sengna yawba atopa denomination ne takpidaba maramdi karigino haibada sanctuary gi doctrine ase atopa denomination amatana takpideba maramdi hairiba sanctuary gi doctrine ase khangba duna aikoina aran kubongi kamaina aran kubon phangani haibasi gi maramda masina phasna takpideba aduna aikoigi aran kubon phangbada Purohit amagi thodang se karino haibase aikoina phasna khangna yengna Psalm 100 gi 4 hai isho masamna wasaktuna hai mahana kaidon punung holoi punung hongdana wasaktuna hai maramdi mahak ase Melchizedek ki paringi Purohit matang khudamaki oina Purohit ama oikrabani hai masida palipse kanano Prabhu Yishu Krista gi maramdane Eikhoi amuk mathangda yengse Levitical high priest called Levi oiba high priest Purohit Makok singa sida laigedaba magun tareka Eikhoina yengmanase Hebrew 5 ki 1 to 4 asumna hai number 1 priest khudima ase migi maraktagi lauthokpani mahangna khudol sing amsung paapki irat posing Eikhoina irat posing kaningai gi dama ishorgi thabak tawningai gi dama misingi mathaktagi lautholaga mahakpu hapani haina verse 1 Hebrew 5 ki verse 1 hairi aduna Purohit khudimaki magi mathaudi kaino Eikhoigi paapki dama khoigi bali kaningai gi dama gifting ishora kaningai gi dama mase ceremony gi oiba sing aduni Eikhoina mamangna sunai nakhre mase Eikhoina hojik tawbagi di darka leite adugumba sing atuda tawningai gi dama Eikhoina priest khudimakse high priest khudimakse lawbneba maroina high priest ti Eikhoina mamangda nai nakhre day of atonement gi matamda numita koigi pap khudingma se sanctuary manungda transfer thograpa koigi pap khudingma se sanctuary sengdokpa ado
madugi thabak atu da sineba aduna hojik sargai go ebe heavenly sanctuary ase sengdopigi thabak se Prabhu Jisu Christ na tawri bane ba madugi da mahang high priest ori bane ba masi ekhoina kaugum se verse 2 da hai mahang na akhangba mising aduga lambi serana na sakraba mising aduda mahang na nungsiba ngami menungsi adu lay Prabhu na ikhoiba nungsi khangdaba ikhoibu aduga asumba lambi sakadaba ishogi lambi dagi natai kraba ikhoibu nungsi bitona ikhoibu kanbingai gidama menungsi adu mahang na upirimni maramdi mahang masamang nasu masamaksu ayol iran adi awa ana punamana yomsalli habne Prabhu Jisu Christ masu karamba matamda mahana tayong pandala ko matamda hai verse 3 da mo yengse masina maram oiduna mahang masama na sumi gidamak amasung masama gidamak paki khoina offering irapor adu kat padar kalai of irapor adu mahana kat patai aduna ekhoin mamana sai high priest na deu betomingi matamda su ma masama ki pamana sengduk sagani aduga mi singi damak su sengdong ngai gidamak ekhoina katli betuni adu Prabhu Jisu Christ na di mahak papi pap chende aduna ma masama ki damak sengduk padi mathau ta de maram de mahak pap tawte pap taw mina oiragati sengduk sagadamni verse 4 da hai aduna hai riba ikai khumnaba sa mi amatana masamakta tawjate adubu ishorna kaubi kraba arongumna ishorna kaubi kraba mahak aduna lawsai haidi masigi kai khumnaje Prabhu na ishorna kaubi giba adugi mapana mahana lawjabani hai hai ba khona pa kraba verse mari asidagi koina aron yu aiba purohit makok se purohit sing ase magi makun ekhoina taruk yemna se se tare ne masida taruk phange masimi gi marakta gi khandokwa oigedabne purohit makok am oigadi mahami marakta hingedabne makoi mising adugi marakta khandokadabne ishogi thabak ki damang ma hap oigedabne masina number 2 aduga mahana akoina khudol sing aduga sacrificing bali sing pap ki damak peace offering ki damak sin offering ki damak drink offering ki damak aduga myam ado mahana kat kadabne ba mahana adugi damak mahana kat kadabne aduga kudon sing ado mahana kat kadabne aduga mahana atopa singda amasung mahang masamak atopa singda nungsibang ngamgadabne maramdi mahang masamak su ayol arana pik thale habsine maramdi prithibida laikeba purohit khudim ase mahaki asoiba mahaki aran balai admai tawduna mi singi chu asoiba aran balai habse makoi de sumin si khangba mana tawning bado adugi matungna tawba yate habsine ba pers masina marishuba aduga manga subadana mang masa makki tamak mana paaki usinado aikona madu kat kadabne ba balidan sing adu kat kadabne ba maramdi mak su papini adu Prabhu Jisu Christ di kat pagi darka laite mak papi nate 6 ta mak se ishona khandokpa mi oigedabni haibasine masigi gun taruk leire aduga aroiba gun amaga hapsan bayengse 5 ta ko ai makose khatang phagi ko verily they that are of the sons of Levi who receive the office of the priesthood haide Levi gi masasing aduna priesthood oibagi purohit oibagi office ase makoi khaktana phangneba aduna purohit mako am oige tadi mahal Levi gi masasing oigedabni haibase masina tare subu gunne adubu Krishna nadi masigi gunna se Krishna de mapung phana thungde maramdi mahak Levi sagai da mahak Levi sagai gi minate ba mahak ti Judah tribe neba Judah dagi mahak pokhibne adubu mahakti mahana oiriba purohit asidi Levi singo eba purohit dagi hena phaba adugumba purohit eba isnausing ekhoina mathakta pankirba gun khoina gun taruk ase kun tareni adubu gun taruk ase Prabhu Jisu Christ masamakta loina thungkhreba maramde mahak se migi marakta tang pana lae mahmi amoina poka mahak se hingameba aduna mahane aduna ishogi damak thabak ki damak mana Prabhu na tang pana lakre ishogi thabak tawngai ki damane aduga huji siraga kakhar kraba matungda holy place ta laire hujina most holy place ta ekhoi gi dama ipa ishogi manak hijabiba laire ba mahana ekhoi bu sibi maramdi mahak na tang pana laibida ekhoi gumna ko ayol ayar kyana athem kya da mahang mai ong ke ba hore makha da park du khang ne ba ekhoi ka gum se basine ekhoi na high priest ki paring ani khalai amana Levi go ba Levitical high priest haiba amana Melchizedek ki order matungina high priest am oiba ma laiko basida 5 ki
10 hai call of an high priest after the order of Melchizedek hai ko Prabhu Jisu Christ the Melchizedek ki order ki matung ina mahak se high priest oibne ba Melchizedek ki order da lak mission ase asina Levi gi oiba asidagi hena mahak na phaba hele ba hena mana ishona kai khuna ba hele ba masigi maram da mu yengse Melchizedek ki order ki priest ama oiba matamda priesthood oiba matamda darka laiba taru adu aikhoina yengmnase ahanbada hairiba priest ase ishona whatsapp go loina namase hawdokadabne ba inaugurate tawgadabne ba ma sanga agadabne ba ahanba hawdokpaje ishona wasaga hawdokadabne 721 da haje for those priests habi ga the Levitical ki oiba priest ase wasaktana makhoi semane ishona wasakta bida makhoi khanbane but this with an oath by him that said unto him, the Lord swear will not repent. Ishona wasak ko loina na haiba wasak ko loina na masi khanmaneba masi akona thou art a priest forever after the order of Melchizedek have said akona size Psalm 110 da pakibdo madugi matoi na masi mahana chebane ishona wasak laga ishona wasak ko loina na masi ordained do baneba hapneba aduga Levi ki oibesing adudi hapanate habni ishona wasaga hapanate adudi ishona wasaga pibaga wasakna pibaga kanan hena phai habse ekhoina masidagi an khalaseba aduga mahakse ani shubda mahakse hana lairamba lomba naidaba amasung ishor gi oiba misak ama oigidabneba number 2 da ko 3 dana hongba laitaba ayat pa laitaba mahana ministry makadam sathaduna laigidabneba hongto honjin haidaba Purohit Makok oigidabneba Hebrews 7:3 da ko masi Melchizedek ki maram da sumna haibne 7:3 da marked without father without mother without descent maki mapa mama laite maki horokpham laite having neither beginning of days nor end of life maki ahobusu laite arobusu laite but may lie unto the Son of God shogi masagum oiki abided a priest continually lepanayadana mahaksa priest oirami habne masida habse khanano Melchizedek ni Bible da masigi maramda phadana ide Paul na habduni maki da mapa mama laite maki makha tabusu laite adu maki ahobusu laite arobusu laite habne shogi masagum na mahak shogi masana pagum na oi hai oi Bible da Melchizedek si ga habasu laite aduga mahaki kamaina lakhibno habatu ki maramda ekhoina khangdeba aduni sida Paul na habse adugumna Prabhu Jisu Christ ju mahana high priest oibasi lepana haidana oibneba made sibnete thaina gi mamangi high priest oibasing adudi makhoi amasiki Purohit Makok amasigra matungda amana muksili amasigraga amana muksile adubu Prabhu no oiba Melchizedek no oibasi makhoi disin banaide haibne masi Melchizedek te karam na sikhi no kamai da krai da tawno habdu ki maram da ikhoina Bible da khangde adna masi maram da te aina yamna hainga litre Bible da haidram ni na khoisu khangdre ishona habi matung na di habni sida verse 4 da ko mahak se ningthau gi oiba Purohit oigidabne 7:2 da to whom also Abraham gave a 10 part of all Abraham na mo the tithe pi habne first being by interpretation king of righteousness atra hantopi gi matung na mahti dharma sembagi ningthau after that also king of Salem have je masidagin Jerusalem la se Jerusalem gi sun ningthau ne which is king of peace in thatabagi ningthau ni haina ai kanano Melchizedek che kona Melchizedek che masibune ma sin ningthau chu oiba priest chu oibne aduna Prabhu Jisu Christ ju ningthau chu oiba priest chu oibne Levi gi sagai do oiba ningthau chu oiba priest chu oiba mi kana su leite aduna masi Prabhu Jisu Christ ne mari subugun ma subda mahana khudol sing amasung irapa sing mahana piyeba provide taweba I treat every high priest is ordained to offer gifts and sacrifices. Wherefore it is of necessity that this man have somewhat also to offer. High priest kudimana Eikhoigi dama khudol sing ishoda khudol katpa sing aduga balidan sing ase mahana katkane when sin offering, peace offering, drink offering, I know offering makal like it up on makal like high revissing at go cutting agate the people Moroina when a parky rapport capacity asuki matic masimaru wave Masineko verse 7:27 da mahana no mit couldn't go
as those high priests priest kumna namit khudingi irapot khat padarka laiteba mase ahan bada mahang masai gi dama aduga missing gi dama haidi ahan ba purohit singa tawdo madun moi ma masai gi dama kat kani missing gi dama chu kat kaneba ahan ba ma masai gi pato sing doctorani adu pa gi bali kalani adu matu missing gi dama khalaga ne adu maina namit khudingi tawdo adugumna hairiba marks na di tawdeba prabhu na di amutang tawkhe adu mahang masamakse amutang akhoi pa gi bali danoina mana katsake na masina mayakshan ideba masini adu number 6 da hairiba priesthood hazina purohit oiba asina purohit mako oiba asina mapung phaba to pigidane masini ko maru oiba text 7 gi 11 da if therefore perfection were by the Levitical priesthood Levitical priesthood asina mapung phaba to piramba taragati for under it the people receive the law masigi makada misina while ado phange khone mapung phaba gi while da thang ado phange hamne ceremony go law sing ado chu phange hamne what further need was there that another priest should rise after the order of Melchizedek ki paring da atopa priest ama amuk linkhalakpa gi kari mathau ta ge hamne habde levi gi oba purohit sing asina makoi asina mapung phaba pinam ta de praja akhoi mi sing da mapung phaba pa yaudaba pata gi maning thamba mapung phaba do piram taragadi Melchizedek ki order matuna machigum amuhana hapi gi kai darka lai hamne not be called after the order of Aaron gi matuna kaubuna taba masima hapi gi kai gi darka lai no habsne maram di levi gi oiba priest asina mapung phaba piba ngamde masini ko aduna akhoi papi singbu akhoi kaw roidabdi papi sing ase akhoi mapung pha le hamne mapung phan ba bdi pa yaudaba aseng ba dharma chemba mi adu oheli habne mase hoji atayang pa na sandona riba show yo pok sandok na riba me hamsina tawriba sti angak phone ko thasa ragati loire ai papi oigera ai mapung phagera pharoira ai prabhu na kanbi karani thasa ba me ko badu da kanbi karabani haina lana baibana takpi badu gi ona taina bada sandok na leire me masi text asimang nasu taklibane koi aroi bada sangchala se Christian Eikhoigi dama Purohit oiba asina Eikhoigi asani amasung mahana Eikhoibu kanbi bangami habse masi Eikhoina kawgum seba sinawsang aduna prabhuna Eikhoigi dama Purohit mako oidana hoji ipa isogi mamangda Eikhoigi pap sengdok pibagi thabak ado tawriba Eikoi hoji matam lairi koina phanda phataba mi oiba tarapsu asuna matik papi chelamba tarapsu huramba mi oramnasu takutarang oramnasu koina matong chada bataba kamaram thorum laga su Eikhoina asima Prabhu Jisu Krista gi manakta maki mukhong da hojik tujaraga Eikhoigi pap sang ado haidok chaba tawaragdi Eikhoigi pap kopin ngai khudong chaba lai Prabhu na Eikhoida puning maki thawjan pibiraga khoi puna hongba pibigini Eikhoina tawriba pap khuding mata thadok ngambagi sakti Prabhu gi loinana maki thawjan gi loinana adu pa sakti do biduna asengba dharma senba mi am ohenba ngami habsineba Eikoi asa lairi Eikoi ningba kai gumsi masine basa Hebrew 2 gi 14:16 to 18 da yengchigo hadi mi gi akhoi tang panda la kharba mi pung khudin na sadong amusung ising ase saru yai hebni sadong ga igana sembani adu mai thoduna prabhu masamang su adugumba daimong pambi mi gi I amusung sadong do lauke maram de mahna sibagi mapana asibu gi sakti laireba saitan adu mahani ai gi damang taneba saitan adu mahani ai gi damang mahna koi mi bi sadong lauduna lakimne maramdi koi mi amo oina mahna tayang panda pap se khudum chanba darka leba pap khudum chalaga pap ki oiba sengba balidan sacrifice mapung phaba sacrifice ado magi yaw ado oiningai gi damo mahna oikiba madu oibang ngamge prabhu da pap torom ba koi ba conveningai gi damo lairamde verse 16 da ma masamana sargadut ki oiba nesa lokide adubu Abraham gi dara do adu da mah lokhi amne adamna lakhi base Eikhoigi pap ki ithil leba pap ki athemba sangba adugumba sadong ado lokibne pap ki athemba sangda ba sargadu chingwe sadong magi nature ado mahna lokide ko masini snausa verse 17 da hay hiram khodimak so maki masam nau khunda Eikhoigumda samana na semki kaigidam semno haide that he might be a merciful and faithful high priest in things pertaining to God ishogi thabak ta ko Eikhoigi ishogi service ta yamna minungsi sauba haiba inba thajaba yaba mana purohit
makok ama oiningaigidama mahak ekhoi miyobagi akhoi sadong akhoi miyobagumna chap manana mahak semkhibani haibasineba akhoi gumna oikibni haibasineba to make reconciliation for the sins of people misingi papase ishoga yanadaba akhoi pap tokhraba akhoi ishogi yengnaba oiramne adu ba yengnaba oiba akhoi mahaki balidan mahangna sibikhiba aduna akhoi amana ishoga nungsinana lainingaigidam iribneba verse 18 for in that himself had suffered being tempted mahaksu Saitana themduna mahak masamlasu awaba khangkhiba Prabhu na akhoi gidama awana khangmase khoina Melchizedek horaga Calvary pau khongdang khudingda Saitana mahak themane pap ngai gidama aduni adumaina mahangna thanki adumai tawduna mahangna su athemba akhoi se mahangna mateng pap sakar tawbungame he is able to succor them that are tempted aduna them khraba akhoi pap ke thinda themduna tariba akhoi se Prabhu na mateng pangbangame maramdi mahakna masamna su Satan ge athemba se kyam kale habse mang sana khange khoina Satan na themba matamda akhoi Prabhu de sangjatsi mahang akhoi gi purohit makong ne habsne aduga Hebrew 4 gi 14 15 dai ko akhoi gi sargada ko akhoi gi sargada sakraba akhoi gi purohit makok ama lai habse khoina uraduna haiba Prabhu Jisu Christani ko aduna akhoi gi Christian go oiba akhoi profession akhoi dharma se chena paise khoina satliba dharma se chena paise hamne 15 da maramdi akhoi awana khudingma akhoi sonba khudingma asebu khangbi ngamla roidaba purohit aman laiba natti hamne haidi akhoi awana khudingma se namapu khangbi purohit makok amal lai hamne madu kanano Prabhu Jisu Krishna mahaksu akhoi gumna hiram khuding mata mahaksu themki pa yaude habni snausa Prabhu na haktengna na akhoi gi damak pa ki athemba je kyam khale pa ki shakti je kyam khale habsi mana khangi taing pa da ma samna masi mebi sadong lauruga laugramne aduna akhoi gi ayol aran khuding mase mana lokna khangi achoi akhoi gi asoiba akhoi gi pap ta taganba akhoi gi pap tawganba punamak se Prabhu na khange aduna maram moitan akhoi Prabhu da sangse akhoi gi ason madam hana pateng phangai gi dama matam khuding makta lairi huji paiso gi mama da leptuna akhoi gi dama haijatuna lairi bani akhoi gi dama haijatuna lairi bani habse mayam khawbi gnu akhoi gi asayam lauri aroi bada akhoi chalase Hebrew 7 gi 23 to 26 da aduna sida hai ko they truly were many priests ke amam lerame maram di makhoina sibaduna maram oidana haide purohit khudema se sibana maram oidana high priest ase purohit sing amso high priest ase makhoide sindoksin dinai me makhoide sibana maram oidana adubu masigi mi aside haibe Prabhu Jisu Krishna ji tam khudema ki hongban aidaba purohit adu ma oirami hai ko Prabhu Jisu Krishna di hongban aidaba purohit adu oire mana time panda lai khoi pak pe dama bali tawre cross da bali pikhre adu gi matungda khoina sargada ma holy place ki manung da laiduna akhoi dam lai hujin most holy place manung da laiba ma hongban aite maram aduna haidi thaina gi purohit ama hongban ai rakade amana mu tawreba haidi aigi akhoi gi asona ram yam khangamba ama sigiba matamda akhoi bu khangdaba amana mu oir khoi haiba adugumba din natere Prabhu masamati akhoi gi ayol ara khuding much an khangbi khrabna moram oidana verse 25 da amaru ebni ko maram aduna he is able also to save them to the uttermost that come unto him by God by him sing have he ever lived to make intercession for them masina habidi mangonda lakraba khudim uttermost haibiki athadi isnaw sang masida khoina kawgumse yam phattaba papi orsu enemy lising halubo oirabsu akhona asuki mate enemy tayang panda misina maside mina copy bangam loidaba asuki mati oktabanu no pani oktabanu pin harsu asuki mati tamthiba pap chenba mangonde gi hena pap chenba mi leitraba papi makoni hairabsu asuki mati phattaba mi ama oiduna su mapam kadaida leiduna su akhoi gi aning ba phibam oiduna su Prabhu Jisu Krishna mangonda ishoda lakpa magi mapana ishoda lakpa khudengma dubu mahang kalbi bangami habne Prabhu na kalbi bangam da karish laite sinawsen nang ai pap ta sukemati amna pap ki kom da taru batar kakat bangam la ro hena khan ba pap ki kom da tarum batar basu saitana nang na toki ba pap sang asidi Prabhu da haijara kopi bangam ro haiba phibam da lairam batar su akhoi ningan na ganu akhoi Prabhu gi manak ta ngasin maksa se Prabhu na akhoi bu
kanbigani Prabhuna Eikhoibu anoba punsi pigani Prabhuna Eikhoibu mapung phaba mi mo hen bangamgani haibasini maki mapana Eikhoina arangkubum ado phangba ngamgani asengba punsi ama hingba ngamgani mahana Eikhoibu kanbiba mi haina verse 25 ti sukki matik phajakhraba verse ni mase verse 24 such and high priest became us asigma Purohit amana Eikhoigi marakta oirki Eikhoigumna oiraki who is holy marked asengbani harmless marked asoiba leite undefiled amot leite separate from sinner paps and tokai taba and met higher than the heavens sagadaki suma hwangna laikhrabani atuna isnaw sanghaina roibda apil tawjiningmadi hawjing matam lairi nang aigi matam lairi Eikhoina phattaba tayang panbi goiba lambi da salam batarasu shaitangi lambi da salam batarasu isrona pamdaba lambi da salam kyamarum lairam batarasu phattaba kyamarum tawram batarasu isrona kopi bang amro haina haiba papsing Eikhoina hujik tawduna leiba tarasu isnaw sang Prabhu akhoi ki acha lairi khoi Prabhu ki manata changsi nang ai ki asoiba aramba sing ado Eikoi Prabhu na Eikoi bu kopi gani Prabhu na Eikoi arama da khangbi Eikoi amata ngairabu upaidi khoi ningana ba phaukumse Eikoi aidi hana asumba khanglaga phattaba lambi da changrabni shona kopi bungamro haiba adugumba amata leigumse hoji Prabhu ki manakta Eikhoina sangsi ma ki makhong da tujase adu matamda Prabhu na Eikhoida anauba punsi ama pibigini ma ki thaujan ma ki sakti ga loinana Eikhoina asengba punsi ama hingbangangani Eikhoibu mahana kanbibangami haibse kaubigum nung asima Prabhu ki manakta sangnadi Eikhoibu kanbibangami Eikoi ki chance leiri Prabhu na sanctuary manungda Eikoi ki dama pap sangdokpa ki thaba pap kopi bagi sang thaba se mahana hojik tawribani aduna Eikoi ki chance leiri Eikoi ningan agumsi masigi apabo pop sing la khoi ki nasina khuding da sumasi share tawbiyo tabiri bu khuding da ishona bor pibo ishuna prasna tawmanase sargada lebi pai am thaga sare Prabhu na Eikoi ki Purohit Makok oiba se masidagi hena nungai ba pawa Eikoi da karisu leijadre mahana Eikoi ki dham oibiduna Eikoi ki pap sangdokpi ki thaba Eikoi ki ason ba ayo lana pat tagan khuding wa se Prabhu masamna khangbi aduna ipa ishwar Prabhu na khangbi bagi matungna Eikoi ki asoibasing asida asonbasing asida mateng pangbiduna Eikoi pap khuding wa se mapung phana thadokjaduna Eikoi ki pap sangdokjaduna nauna pokjaduna pung hongduna nakin thola pada saduna panapi habdu hen view Prabhu Jesu ki mingda khurumjari amen.